ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯟꯇꯦꯟꯖꯤꯕꯜ ꯍꯦꯔꯤꯇꯦꯖꯇ ꯆꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯄꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯥꯡꯂꯣꯟ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯃꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯁꯨꯡ ꯅꯨꯡꯗ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯆꯦꯟꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤ ꯁꯦꯝꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯥꯔꯤꯕ ꯖꯒꯣꯏꯒꯤ ꯈꯨꯠꯊꯦꯛ ꯑꯃꯗꯤ ꯁꯛꯂꯤꯕ ꯏꯁꯩꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯆꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯒ ꯁꯥꯒꯣꯟꯅꯔꯤꯕ ꯃꯆꯠ ꯑꯃꯗꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯑꯣꯏꯕ ꯃꯔꯝꯅ PhDꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯟꯇꯦꯟꯖꯤꯕꯜ ꯍꯦꯔꯤꯇꯦꯖꯇ ꯆꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯁꯤꯒꯨꯝꯕ ꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯟꯖꯤꯕꯜ ꯍꯦꯔꯤꯇꯦꯖꯇ ꯆꯟꯅꯅꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯂꯥꯏ ꯍꯔꯥꯎꯕꯁꯤ BA MA ꯍꯧꯖꯤꯛ PhD ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯑꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅ ꯑꯇꯩꯒ ꯈꯦꯠꯅꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯀꯔꯝꯅ ꯁꯦꯝꯂꯛꯄ ꯑꯃꯗꯤ ꯃꯊꯪ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯂꯛꯄ ꯑꯣꯜ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯖꯒꯣꯏꯒꯤ ꯈꯨꯠꯊꯦꯛꯅ ꯏꯁꯩꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯕꯨ ꯌꯥꯝ ꯐꯖꯅ ꯎꯠꯊꯣꯛꯄ ꯑꯇꯩ ꯃꯐꯝꯗ ꯐꯪꯗꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯏꯟꯇꯦꯟꯖꯤꯕꯜ ꯍꯦꯔꯤꯇꯦꯖꯗ ꯆꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯥꯡꯂꯣꯟ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ LSTBꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯒꯦꯖꯦꯠꯇ ꯌꯥꯎꯔꯕ ꯎꯃꯪ ꯂꯥꯏꯒꯤ ꯂꯣꯏꯁꯪ ꯃꯔꯤ ꯑꯁꯤ ꯈꯔ ꯁꯣꯟꯊꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯄꯥꯡꯒꯜ ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ LSTBꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯅꯤ꯫ ꯅꯨꯃꯤꯠ 9 ꯆꯨꯞꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯇꯧꯐꯗ꯭ꯔꯕ ꯀꯥꯡꯂꯣꯟꯁꯤꯡ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯧꯒꯜ ꯇꯧꯒꯗꯧꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕꯁꯤꯡꯗ ꯈꯪꯍꯟꯅꯕ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡꯁꯤꯡꯗ ꯃꯤꯌꯥꯝꯅ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯈꯤ꯫ ꯅꯨꯃꯤꯠ 9 ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕ 65 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ ꯂꯩꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯄꯥꯡꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 9ꯅꯤꯁꯤꯅ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯄꯨꯡ ꯐꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯅꯆꯤꯡꯕ ꯀ꯭ꯂꯥꯁꯁꯨ ꯃꯌꯥꯝ ꯇꯧꯒꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯁꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛꯁꯦ ꯍꯔꯥꯎꯕ ꯑꯝꯇ ꯉꯝꯅꯗ꯭ꯔꯕꯅꯤꯅ सिगी मतम से अखोइना लौजरगा हाय तारे खितंग खुरक सिबगी मतम से लौजरकांदा अखोइना सुमाइना पुनबदे वागदोबा अखोइगी अमतंगदा माइबा माइबी पेना हुंबु मंगा रोम पुनबा हायबसी अवाबो मेता ओये कनागुमना आई लाइ हराउबा लई हायनी कनागुमना आई अदुगी केनुगी लाइ थोरम लई हायनी अदुना सिगी मतम से अखोइगी ताइबंग सेम मपुना पिबीबनी हायना लौरकांदा अखोइना पांथोकजबा फंगजबसी यामना नुंगाई लोइनाना डिपार्टमेंट ऑफ आर्ट एंड कल्चर बुसु लाइन तौसना मिटेन तंबोना थागतसरी।